Hi mayam, welcome to my channel. Mayam, masig video se nganam nambagi recipe oidoini. First izani khana nga laujare aduga zainam morok thum morok atekpa turmeric powder jira puno mahapaga mix taujare mix toro matungda zaingang manasiga hapsare dei zaingang manase rep tawra matungda ai pochei se maida thangale aba aina taujabase leireng da taujabani mayam gas ta taujaba nate adoi pochei si mathak siga ai pochi alumba ma haptuinaba aina hapjabasidi 1 kg gi nungse oina hapjare mayam asi pochi se taw matamda mai se kalanba yade aduegi aigi se hujik loire ko aduegi mayam aina tawjabase recipes aigi recipe se mi ga mananam dabusi ai adu aigi recipe se mayam su amuktang soidana try to bi hawbani yamna ado aigi se hawgada manbre yum ko ado mayam asigai video solution jarage bye bye.